Pakshadam Uibamar Uibapaukara update Togjari. Gaza the ambulance convoy da attack Satarakiba, Palestinian Red Crescent condemned Tokre. Palestinian Red Crescent Society na Tanzanimita Fonto Kivada, Israel Landmina Gazada ambulance convoy Amada attack Satarapada, Muitaraga Manga Siraka Humfo and Manasokle Hari. Ambulance Singasi Israel Landmina Kablakva, Misal Amagazada Leva, Al Sifa, Hostal Gisampam Manak meter Anirom Naknata Don Vokarapada. Miyoitaraga mga siki. Humfuyan manasuki madugi matung alphanestrina saliva ambulance amad atam na misal kapsilak na amanga tathoki. Tawong si Geneva Convention thuay bagi tawong ni medical team da attack sa tabahay basi war crime ni hari. UN Secretary General Antonio Guterres na fangdok pada Al-Sifa hostal gi get mayada ambulance convoy amad attack sa taraki bagi tawong ado yam na mipay ni ni hari. Israel gilan mina fangdok pada Makoy na Hamas terrorist na sinaba ambulance ama better John mayandang na sangchilak padaki rocket capsin na attack sa thaki. Maduda Hamas ki terrorist operative kaya at pangam ki hari. Tawduga duba Pablo kiba pawmi amana soklaba ambulance adudagi asibhak sang kaya putorak pa uki hari. Nagalamaromda Hamas ki maykay Israel na attack sa tharakiba ambulance adu ki manungda makoy ki mi yaw kiba layte. Ambulance adu hostal ki asok pa Egypt ki Rafah crossing tanap puna na buot na ringay attack sa tharakiba ni hari. World Health Organization Chief Tedros Adhanom Ghebreyesus na ambulance ta asok pa puduna chalingay attack sa tharakiba ang agpapawi organization asigi makedagi patient health worker analaying sang amadi ambulance na lan manung orabasu kutaroy da bani. Al-Sifa hostal asi anavat thambam thokpat changdagi sada chamaga humfu kamari yanalay chelle doktor amadi hidak langtak awat palibana patient sing sibagi changwangle hana fangdokle. Nagalamaromda Tanil mayang gimaragda Hamas ki fighter lising nifuna Israel lanmi mayog na thawrang dawri. Gaza isipda Tanil mayam amhutuna matam kaya gimamangdagi Israel lanmi thengna na sem saduna laglava Hamas ki fighter lising nifu rom na matam sangna Israel lanmi ga lan thengna duna mamaida sisbat tongna na fibam amalakan bangam kani thajari. Gaza bolengang tuna lakiva Hamas na lainung git Tanil sing asida misan jauna kuchukulai kya Chana na basinjak amadi hidak langtak kaya paisinduna Israel ga matam sangna lan chokna ba yana ba sem saduna laikhrabani. Hamas na masigi fighter sing asi thagayagi Tanil manung da Israel lanmi na landarak padagi lotuna laibang amgani. Masina Israel lanmi bo mamaida khoido sagotan duna arvan gorilla lantheng da sok tharak padagi malemgi lebak singi pressure ga loinana Israel bon namduna sisbar tawalakani haibasani. Masiga loina na Israel na fazin kiva Hamas ki miyoy sing ontokon sin tawba yanaraba Hamas na Israel ki hostes mayam ama losin duna thamle. Hamas ki pantamasi Israel ga akan balan chokna ba asina Israel na Gaza bo sahi taraga taret blockade tawtuna thamlak pa du losin bangam gani thajari. Masiga loina na Israel na miyoy kaya Palestinian ki lamda nawna khunda halakpa ki thawong sing thing bangam gani ana su thajari. UN ki maikeda ki Gaza da humanitarian ceasefire chatana bakangan gravani adubo Hauzik wabagi wana Israel amadi Hamas ki maragda lan lepagi mami amad uwa fangdre. Israel na Hamas bo Gaza da mafung fana mutat kani haiba pandamasi irai lai na fangani haiba di thajadre. Lana sida military na wakai bu purak pa yaba fibam do udre lana si adu bal loisna ba yagada ba lan su oidre. Israel ki maikeda nongta ki sakti sinaduna October tarita ki Gaza da bom haita duna jum kya singkup sana tuwai kre adubo. Ede atau akai marak atu daki likat laga Hamas na itat na Israel da landa balepre. Gaza da Israel na bombing da sikiba migi masing lising mapan hian kre Israel na Gaza da misam hatba kuding malem gi mafum kya da yaning da wafong do na lagli aduwo bombing campaign asina Hamas bo sonthan bade ngamdre. Israel na Gaza da mi kung na leiwa a refugee camp amada bom thada do na Palestinian yangkhai hatki maduna Hamas ki commander ama siba da yauki. Prime Minister Benjamin Netanyahu ki maikedagi Hamas ka kaidongnungda sisbar tawroi Hamas pamaru fang na moda tripo fawwa Gaza da lan tawki gani hana leptuna leire. Israel ki wanasu matam sangna Hamas ka lan thengna na ba sem saduna leire Margasida Qatar University da Palestinian ki matangda nainava Adeb Zaiden ki matung ina Hamas kangpuso Israel ki matam sangna lan thengna na ba sem saduna lagli. Haukibo October 30 da Israel ki matagda Hamas na yamna ningthina thawang tawduna attack sathagiba adumangna Hamas kangpu asi Israel ga lantheng na baning tijana sem sare aibadu mayek seng na odkre. Hamas na mangjong na sem sava yaudana Israel gi mayokda lantheng na ba kai hobo tawroi hairi. Israel gi maykay digisu Hamas ka gorilla lalongda thengna na ba sem saduna lai haina fongdokli
Malemgi lebak kyana yaning drbaso Israel na Hamas ki matakda akan belanda chathagi gani phongdokle. Hamas ki oina fighter lising ni furhum Israel ga thengnana ba thorang tawduna leiri makoina Gaza gi lainung gi sarukda surung mayam amu hutuna makoina chaing ba mafamda ningtamna chatuna leiri. Makoi gi tanel asi laimai da kilometer mafurom luthana sangbana kilometer chama gi matakta sangna leiduna Israel lanmi gi bombing da karisu nasung dana leiri. Hamas na mamangda Israel ga matek oina lan thengnakre masidagi Hamas ki lanmi singi tawba ngambagi sakti hengatbagi matakta sathi basu nongma nongma gi hengalakle. Masidagi Hamas ki lanmi singi tawba ngambagi sakti hengatbagi matakta sathi basu nongma nongma gi hengalakle. Hamas gi rocket amagi range lising ani nifan da sokna kiba Gaza landa kilometer nifu eramba do haujikti kilometer chani kuntra sana ka pangamlakle. Israel ge nauna lan thengnaba koding ki Hamas na sinarakba anoba lalong singna Israel lanmi bo kok ngahonduna lagli. Lebanon da west over Hezbollah ki matungina Gaza da Israel ga lan thengnariba Hamas ki fighter gi masing asi thoina amangata jauna haujikso lan thengnari. Gaza da Israel ga lan thengnariba Hamas ki fighter gi masing asi thoina amangata yaudana haujikso lan thengnari. Hamas ki wena Israel bo mafung phanamang takhan gani haiba thausiladu hongbol leitana haujikso leple. Masina Israel gi wena Hamas pamaru fangna muthatpa haibase makoi gi security hengkat hanbaga mari leinai. Makatarakwa atopa pau amada social media da mod fonglobagi jundana hanagi presidential wangangloi fajenkre. Ku tawdringai mamangi jundagi yanaba Myanmar gi sarkar atuda information minister oiramba yauna bionifu social media da jundagi matang da mod fongtoklobagi fajenkre haire. Ye hitu ariba MUSC Facebook da yamna toina post thagat pamisa kama oirake. Projunta Telegram channel na MUSC thabaktagi potharaba military officer singi address social media da fongdogi hana maral siri. Junta na MUI nifu fajen kiba asigi manung da taraga mangana mantle dagini tareda mana yangkon region dagini lanmina fajen kraba MUI sing asigi imong manung dagi pau lognana pohona bada kibadagi pau amata agency da pirakide haire. Junta ki maike dagi lising ani kungani thogi January thada levagasigi anti-terrorism and telecommunication law gi makada junta gi mayukta social media platform da post thagatpa MUI sing fajen duna cherak piba yai. Haiba wafum yauri. Hariba law asiga makada sahi asigi September tha khakta da MUI lising amaga chahum taraga daruk social media da junta na janing loidaba posting thagatona fajen ki. Khwaidagi nowva ye hotu faziliba si Myanmar Penal Code ki section 505 clause A violate tawagini aina maral siri. Sahi humfuga mari surava anagi information minister madi president ki wangagloi oiramba si lising ani taraga mari dagi taraga taruk fova Tencent president oifa matamaduda wangagloi oiramke. Myanmar lanmi asi hanadagi huna makoina tawfa thabaki asoiba puthoklubada tumina laithokpa haidaba kangpu amu oituna lagi. Junta gi mayukta wangangba amata bolemna thadokpa tawdana lagli marama manatragana ama pisillaga junta bo hunduna ngangbasing phajinduna lagli. Thawong asina lebak asida misam yam aningba apamba phongdokpa yadi haibadu thabakna utuna lagli. Aroibada content sing asigi markuiba pau khara asiba pau damjariba. Manipur local news YouTube channel asidagi yang beriba punamak pathaga sari. Channel asina tomda kana badi subscribe to be business subscribe to be ramoloinana like and share to busuka wiganuk namak po amakana thaga sari.